Kurumzari, Miang Tabri Mutaram Uchari, Kasimaru Pauda, Tonga Mama Famanida Nomina Kablam Bamadi, Bom Pokabida any city. Maram Jatina Kuntopa Horopadagi Pangtotuna Lapa, Kangi Festival, Narang Pangtokre, Amadi, Senapati District, Yaino Velesta, Idil Multipurpose Project Ama Sagadori. Mapung Pau Pizari. Ngarang numidang pung mapanom taba matamda Imphal More Lambigi Kondong Laiden Bi Manata Bom Pokabida Myo MCD Police Tagi Fangba Pauda Lekidraba Myo Adudi Thang Million Haukip Jay Kunga Mapan Apopa Thanglen Haukip More Ward number Mapandagini Mangna IED Ama Plan Tona Bohona Bada Pokairak Padagi Siba Mali Hari Amarom Danga Se Punipanga Mini Kuntarom Chapa Matamda Yadipo Police Station Gi Manung Chanba Waheng Chingi Manakta Labor Waheng Kong Changam Dabi Lokonda Nomina Panba Siba Hakchang Amalam Day, Nasiayu Police na Lokalaga, Masama Minkandona Vidaba Jenims Gimok Tamkre. Market Tabata Nomaru Ani Amadi, Oitama Pisumda, Nomina Panbagita from Ledami. Ngaran Midang Atemada Mapamaduaida, Nome Kapagi Makol, Miam Natanaki, Nasiayu Mapamaduda Lekai Musin Jatuni Yangubada, Asiba Hakchang Amataduna Ledamatena Kibani, Asiba Hakchang and Gimanata hand grenade Ama, M16 Gay Kaptokraba Tongning Ama Kapayari Maru Amatarami, Mu Esi Jahi Kuntra Humdoirongi. Lenka Oigani, Police Samadi Mapam Adu the Labor Musin of Fondorapada, Atopa Mapamdagi, Father Purak Lava Matunda, Mapamatuda Haramba, Oirambi Haidi. Maram Jatina Kuntopa Horopadagi, Pangtotuna Lai, Hadiba, Masada Fi Tongdaba, Kangi Festival, Narang, Maram Kulen the Labor, Maram Nintoge Complex, Pangtokre. Festival as Maram Sina, My Pangna, Mahimarong, Lopa Loeva Matunda, December Amadi, January, Anigi Manunda Pangtopa Kumaini, Maram Jatigi, Tazana Bimatung in a festival as Pangtotringa, Ta Ama Waling Idagi, Nupanupi, Leminavaya de Heidi, Zena Kanglon as Ngang Chataba, Nupanupi Yarobadi, Ajokudong Tibanangi, Habagi Tazabale, Heidi. Festival asi loikraba matung da numit humni gi matung dagi di leminabi yai haina matam kaya gi mamang dagi thazaduna lakpa chanabi asi ngasi sungang na chatuna lakli haidi festival asi gi manung chana maram jati gi myoisina makuta khulai amata paidana lamlaki uchek sing faduna maram ningthau da katpagi chanabi amasu pangthotuna lakli festival asi gi mari leinana maram ningthau ke namba maramna Jati asigi itihas ka sago nariba kangi asi ngasi fauba kaihandana pangtotuna lakli festival asi pangthongna bokhana bada khudongcha da kaya marum mayong nei mari lena ba sarkar gi department na hiram asida miyeng changhaningi haiki ngamme hebigi sakti tona yamda punda mudugi Maram Student Union gi President Pumdaina Maram Jati gi Mahimarong Lokpa loiba matungda pangthova festival asi Jati asigi oina khwaidagi chawba festival amani haiki. And this festival is not only regarding naked wrestling, but this festival involves a lot of festivals. In these 5 to 6, 7 days, every day involves festivals and festivities. Senapati District Young Mavelista Idil Multipurpose Project Amasana Naba IFCD Minister Ngamtang Haukim na Chatunangasi Yansin Kre. Project Asina Mapungfana Luisin Matamda Maimeka Wataramanga Tangnabi Ising 10 MGD Kanaba Fangangani Hari. Ngasi Kongchada to the Cycle Kendragi MLA Yamtong Hauke PWD Amadi IFCD Engineer Singh Kampupigi Additional Deputy Commissioner Chungba Officer Kiana Sawyaki Kongcharaduna Malkongi Matakonda Itai River the Sariba Itai Bridge Ki Fibamsu Yensin Ki Kongchat Aduga Mari Lenana Minister Ngamtang Haukim na Fondokibada Project Asima Pungfana Paikana Bohana Bada Kangno Kudimaki Musina Mateng PBU Project Asina Mai Pang na Paikalabadi Lambi Tongi Fibam Dasu Ahumba Kaya Lakani Mahana Makata na Haikibada Dolai Tabi Project Asisu Semgat Sagat Pagi Taba Kumang Jokshin Bada Center gi timna thagar pafungdorali engnisngani taramari dadi mapungfana loisinna ngamlagani thawal damsu engnisngani taramanga da loisinna na bandam thamli haike mayam ubasini dolai tabi si progress am challe yang certificate ore do center team la bom jam appreciate de hoyam city to those adu ga masi 2014 da those complete to bi hoi target thama to makata abugina thobar gisina 2015 da 15 loibagi target thame Mangna Makata na Pau missing the Fondokibada and the Pau Che Karada Koga Dam fell or the Hana Yakiba Adu Dam Asigi Canal da Kara Berale Kibanani, Hause Akamamong the Semgot Sagat Pagitabakana Chatari, Chahi Asida, kilometer kun fau by Ising Pina Nabahonani, Haiki. Sigo a kilometer kun pause, Loi Pajana. Isin Pony Batoni, kilometer kun how the Simper Pimaton, a condition
Teret hengini sa. Teret mathak to kani hector teret hengini. Ana khakal bung khaisu khoi simlin khare. Manipur People's Party ki General Secretary Oiramba Major Akoizam Nilakamanna Lekidabagi Kuntra Subaning Singh Thorom ngasi Brahmapur Mangjil Mamang Daleba Imphal Municipal Council gi Hana Councilor Oiramba Nimai Sarmagi Yumda Pangthokre MPP gi Pauche Iho gi Editor Amadi Party gi Paukholo Oiramba AK Sanatona Major Nilakaman gi Matang da Wangang ke Ningsing Bayai Major Nilakaman asi Inisum Chamapan Marfu Humdoi January gi tang tare ki nimidang wairamda MPP office tagi kwakachel nganapi thong manakta leba mayumda hankibada kwakachel yoramdaida sakhangdaba myoy ahum gi maraktagi amana nongmina kaptuna hatkibani Manipur Sarkar ki Horticulture Department ta Lelong Lahau Khongdagi Bijoy Khan Kauba myoy amana Horticulture Department ka mari leinaba wafam khara khangnabagi dama RTI thaba lakpada department asida duty taba security force na fu chaide haina ISTV news ta wagalakre Bijoy Khan na ISTV news ta phongdorokpada department asida RTI thabada mahaki lefam taknanaba BPL card puraknaba khangalakpadagi ngasi BPL card puraktuna office ta submit tawada department ki maikaidagi Xerox copy oina piraknaba khangalakhi maduda mahangna original thanam lage haina kanna taknabadagi mafamadudha duty taba security force na furakibani hairi makoi matakta aina sal lakhani asumarang de matamukaida Tasigi Kumapanda Ukrul District ki Sangsat Police Station gi manung chanba hatha khul gi lamda sakhangdaba singna Laistam Ibohan Bibo hatlamba thawong adubo hatha katam naw long amasung hatha sanaw long na yaningdaba fundokre miyara sida January bising athuba matamda faduna angyo bathabak lokhana badabi tawri all hunfung tangi chairman secretary association asu mihar asi yaningdaba fundokre nakalamromda Ukrul Police tagi phangwa pawda mihar asi gi matangda thizaleba case Kumang Chausili marale bising Fana na Honari Hairi IMC ki कर्मचारी सिंह था कुनमरी की तोलो पीदबगी मायुक्ता इम्फाल म्युनिसिपल एम्प्लॉयज यूनियन ना सीज वर्क स्ट्राइक मखा ताना चथबग लोइना हंगर स्ट्राइक चंगसिलगनी हाइना यूनियन की सेक्रेटरी सोबिता ना फोंदोक्रे काउंसिल की ऑफिस ता ngasi पांगथोखिबा एम्प्लॉयज सिंह की मेफम अमग मरी लेना महांगना ISTV न्यूज ता फोंदोरकपदा हाना ममांगदा खोंजंग चंगसिलमबदु सरकार ना निमित कुन्नी की मनुंगदा मखोई की दाबी पीनबा खंगलकपदगी मतम खरा लेबलुरबनी चीफ मिनिस्टर ना कर्मचारी सिंह की मियंग चंगबा वाटपसी यामना नुआइते employees sing sirabasu yare haba wafam da khongjang asi changsingadabani haikhe mahotpu paibiba bibhag sigi honorable chief minister lebaki lusung puran oibiriba kaima miing na kai ama phanga sibau sangdabirakta khoi am nungai jate khoi sira chu changasu duo dai haba matang gula e khoi blokuti banga si se khangaudana punna khoi achauba meeting ama khudakta bangthok saraga ai khoi si jang ama tapai gumsi ai khoi si ri bhawa khoi loina ba asigi plek ba khong ge sara helasi haiba wari ba se khoi ngasi longna jabani Nisana Kunaida Pibe Chaitang Amsung Asibu Tingbada Miamgi Taudang Haibakana Nenabagi Mipamama Kada Amsung Oina Mera Paibi Lumna Sinduna Ngarang Oinam Community Hall the Pangthokre Taramasida Oinam Naga Panchayat Chairperson Oinam Bidu Kadagi President A Rabindra Amasung Assistant Commissioner Excise K Joy Kumar Susargyaki India amasung Myanmar gi khunlon na ba kul ani gi nat ki thorom ama numini ni chupna chungai subdivision gi manung chanba new to som khun da pangthokre thorom asigi damak somra amasung masiga tainaba Myanmar gi khul sindagi international border landuna laklaga miyam saruk yakhi Isagi Ojaba Tibagi Damak Wari Sanabanate, State Asigi Owanba Amapuranabagi Damak Wari Sanaba, Hogatori Bani Haina, URF Ki Chairman Lan Hibana Fundokre, Wafama Singasi, Loitam Kuno the Labor Contrasuba, Sam Rafoski Complex, that temporary designated came the Pangtoki by United Revolutionary Front Ki Ahanba Mopokumon Torom the Fundokibani, Toromadu the Loop Asigi Home Affairs Secretary Ruhini Meite, Chief Central Finance Jinkai Meite Amadi, Ate Kader Kayasu Yaki. Tarungi sarung ama oina loop asigi lekidraba cadre sing the ikai khumnabu utpo oina minute ama 2 minute lab ki loinana leisu katuna ikai khumnabu utki taromadu da wangang kibasingna hauzuki matamda yawloi singbu praja singna karamba wakhalonda khalibagi haibadu miyamna mayek sengna khangnarba wafamni handak bharat sarkar ga wari sana nabagi damak fireb lawroliba asi isa isagi oijaba thinana lawrokiba wafam nate phongdoki Home Affairs Secretary Ruhini na party sina lamdam asigi ngamkai amadi nungsi chanana
laiminanabagidamag ngasi faubada khongpham chen leiri yawoloi saba kayana masa masagi oijaba thinaba honarappadagi ngasidi asengba yawoloi kaya masak thiale maramasina asigumba mihanwe pun sel thum khaiba kidnap tawriba amadi bom langsinbana chingba chathariba daku sing asi maru fangna muthanaba loop asina honagani haike miyam da bom lang chalaga aduga miyam da namna pitha mullaga mi pharaga resam talaga ai koi thabak tawbai do adu hojiki matam da sana da braine khali aduna iwarna hariba daku haitare haiba daku singje masibu thidokpa masibu maru phangna manghanba Chairman Lan Haibana Santi Puraktana Chakot Purapangamloi URF na darol iba khongthang asi state asida awon purakna bani lubasina lamdamasigi resource riba low singo amadi mahimarong thabada puning changduna work culture amadi green revolution purakna ba khonagani masida prajamiyam na sumateng pangbiu haike Santi yaudraba santi leidraba isada ashabu legani isada pendaba legani isada awatba legani Santi haibasidadi aina hajininguda masida yauribse minungsi chen batai kindness lei batai masida nungsi batai love legani masida respect phangani masida ikai khunaba legani masida haibe inno sumthau tai amadi marup mapang singi nungsinaba friendship ki sagalakpagi asigoma kaya amale peace haibasida makhoi peace ki manunga loina sale masida maram orakanda ngasi URM na aikoina Central government ga yana ba mapura laba matungda aikona ngasi peace talk junction na ba haina sem sari masina kari kadai phawda aikona junction laga aikogi mai pakpa revolution pura kadage haibudi tungi wani United Revolutionary Front URF likhakibagi jahi amama pung farakpagi thorom lubasigi Central Headquarter da panthokre haina lubasigi Secretary Information and Publicity AKP Badal na thatrok cherol amana hairi thoromasi Military Headquarter Technical Headquarter amadi Unit Headquarter sindasu paksana panthoki lubasigi Central Headquarter da panthokiba thoromda lubasigi Chairman Dr. Achomiti na lubki ningtam firal chikhatuna amadi mairasu khatuna hodoki hairi lubasigi thawai thakraba lanmi singi mafamdasu ikai khum utpaga loinana kasum sangda awaba khangliba amadi lubasigi awaba dasu saru yaba utuna mapong numiki yafa pausel thaki hari lubasigi General Secretary Koro Hanmana lubasigi Central Executive na thokpa cherol mapo kumon gi thorom aduda saru yariba singda pathokna tahan ki hairi yawol ihoga mari leinaba wafam kaya gi matang da sulu chingba kyana phongdona ki lubasina chatkiba chahida leba ki thakta lokhat kiba thabak thorom kaya na hona na ningsimba loinana makhata na mai pa na pangthokna bagi firep su lomina ki thorom asida lupu thona hap kiba jinglei pa ki mipung khudima ki mafamda awang ba thakta ikai khumna utpaga loinana ningtamba hanjin ba haiba wakhadon asida manaba India mayokta lal hauriba yawo lupki mafamdasu yawo gi paujel galoina ikai kumnaba utkya na makata na khangalagli Imphal Municipal Council da Thakaragi mamangdagi chairperson sinbagi matangda chayena duna lakpa adu numit 10 gi manungda Raghumani nataba atopa ama chairperson oinanabagi chawna thajaba leire haina vice chairman Thambal Jau Phaumaina phongdorakre councilor kuntaret leba council asigi non congress councilor taret amadi congress councilor mapan punna councilor taratarungna opposition gi maikei da lepli chayena riba asigi matangda MPCC gi luchingba singnasu congress manunggi luchingba ama oina councilor Nimai Sharma khanba Krabani chairperson Raghumani nasu mahaki famdagi resign tawre haina cherol piragli numit kharani gi manungda soidana anoba chairperson khalagani haina Thambal Jau Phaumaina phongdroli chairperson oiramba Raghumani na vice chairperson ingonda ngasi tare thama 2013 sida maha resign tawre haidana submit tawjere Madugi matungina mana pirakpi matungina aina mo executive officer da amo refer tawraga amo mongonda sarkar gi niyom gi matungina ma executive ta aina mo pijakhre Chandel ki thodo amadi Paumi Duzamanibu security force na nomaina kaptuna hatkiba thawang adubu herikona condemn tawi hairi Cherol sina makhata na Ukhrul district ke Kamjongda Konkan Khuldagi Sadan Bachat Pamyo ani nomaina kaptuna hatkiba thodo adusu yamna laibak thiba amadi lana chat
खिरंबा याब थौदो अमनी हाइरी मदुगिदमक हेरिकोना नुआइतबसु फोंदोई हाइरी अमरोमदा यारिपोक विष्णु नहा मयाई लेकाइदगी पुलिस कांस्टेबल लाइस्ट्रम इबोहन बिबु चिंगनबा याब मोंगदा उखरुगी मफम अमदा हालगा फुमजिंदुना थमलंबा थौदो अदु मियोइबगी लिचत नते हाइबगा लोइनना नुआइतबा फोंदोरली हैंडलूम की पोथोक मरांग कायना पुथोलबसु मधुबु योननबा मफम निंगथिना लेत्रबदी कानादि हाइना कॉमर्स एंड इंडस्ट्रीज की प्रिंसिपल सेक्रेटरी ओनब किशोरना नुमित तरानी चुमना चथगदबा निपाल सुबा एपेक्स क्राफ्ट बाजार हौदोपगी थोरमदा हाइख्रे भारत सरकार की डीसी हैंडीक्राफ्ट्स की मखादा मणिपुर एपेक्स हैंडलूम वीवर्स एंड हैंडीक्राफ्ट आर्टिसन कोऑपरेटिव सोसाइटी लिमिटेड न सिंदना वांखै कैथेल असांगबीदा लेबा नहारोल सिंथा कांगलुप की ग्राउंड दा ngasiदगी हौखिबा क्राफ्ट बाजार अदु हौदोपगी थोरमदा प्रिंसिपल सेक्रेटरी ओनब किशोर इंडस्ट्रीज के एडिशनल डायरेक्टर वी तोलथांग याउना तोंगान तोंगाबा मियोइसिना सरुक याके स्टॉल चामगा यांखैना सरुक याबा क्राफ्ट बाजार हौदोपगी थोरमदा वी तोलथांगना आर्टिसन सिंगना अनोबा टेक्नोलॉजी की मतांगदा खंगनबा होनबा तंगाई फदे हाइके प्रिंसिपल सेक्रेटरी नब किशोरना क्राफ्ट बाजार पांगथोकपना पुथोलिबा पोथोक सिंगी अथोय अहेन खंगमंगमी मपान की मियोइसिना हैंडलूम की पोथोक पामनरबसु मपुंग फाना एक्सपोर्ट तोबंगमजी हाइके ममांग चेगी नवंबर की तांग कुनमरी दा कक्चिंग लमखाई की एरिया दगी मफुम खंगदना मांगखिबा नितिन मासी की मतांगदा मणिपुर सरकार ना थौसादबा मतौ असि पेंदे हाना महाग मांगखिबगी मतांगदा सेमखिबा जेसी अमदी इमुंग मनुंग की माइकेदगी फुंदोरली कनागुमना महापो फाबा यारबसु करिगिदमत फारिबनो हाइबदसु मियामदा खंगलु अमदी इमुंग मनुंग की अवाबा येंगलगा थादोकपिरो हाइना जेसी की कन्वेनर थादोरप चेरोल अमना हाइरी अहुम सुबह डॉक्टर एल वगे चंद्र मेमोरियल डांस ड्रामा फेस्टिवल ngasi loisinkhre changangai uchekonda leiba hongneng sangda chatharakpa फेस्टिवल लोइसिनगी थोरमदा पान्यान रिपेटरी थिएटर की डायरेक्टर एमसी थोइबा थिएटर मिरर की डायरेक्टर वारेपन्नबना थोरमपु ओइखि थिएटर ग्रुप ना सरुक याखिबा फेस्टिवल लोइसिनबगी थोरमदा थिएटर की लमदा संगनारबा मिय क्याना सरुक याखि फेस्टिवल कमिटी की डायरेक्टर सु ओइरिबा वारेपन्नबना फोंदोखिबदा फेस्टिवल असिना थिएटर की मपांगल कंहद हनबगा लोइनना अनोबा आर्टिस्ट कया पुथोपा ngamlagani मणिपुरदा थिएटर ग्रुप चामगा यांखैरोम लेरबसु हिंदुना लेबदी यामदबा असि नुआइते हाइखे थिएटर हाइवे से तौरगे है जो तौरगे कुनमरी सुना कोई कुछ तो नमजते एडोलिन तरा निथोय का ट्राई खलकपदा अजायदा दम लेपखि मसे कोई की मसक असिदा खजितंग कोई फेनरब तुंगदा बुध चिंथामना इबा अमदे निंगथौजा दीपकना डायरेक्शन पीबा एंटी थिएटर की प्ले मिथिकल सरेंडर म्यामदा उतखे इंटरनेशनल हैंडीकैप वेलफेयर मिशन मणिपुर की तरातरे लक्षुबा मपो कुमन थरोंगा मरी लेना कोरोहोम संगलेन द पांथोकिबा मापालक्षुबा मणिपुर पुंबगी लेबाक निंगबा इसै चांगदम नखिबगी मको मथंग तारब सिंगदा मना मथम यंथोपगी थरोम ममंगसी खुमोंगदा लेबा मिशन असि ऑफिस द पांथोक्रे था खुदिंगी पीदुना लापा मिमान नद्रब मियोय चनिगा अनिगी थागी पेंशन सु यंथोके हाइरी स्टेट बैंक ऑफ इंडिया ना डिस्ट्रिक्ट खुशम नदुना एग्रीकल्चर गोल्ड लोन मेला अमा वाहेंबम लेकाई इमजाउ लाइरेंबी कम्युनिटी हॉल दा ngasiदagi hokre hayeng January gi tang 9 fawba mela asi chathagani hairi numit marini chathagadaba art exhibition ama ngasi Manipur Press Club ta hodokre mapalam ge artist yauna Neojin ga kusamna duna pangthopa exhibition asida painting graphic amadi installation ge art kaya yauri housing mafam kaya da nupi sing da chathaba crime sing da yumfam oiraga exhibition asi pangthopani haina artist Chitaranjan na phundroli shani hingi buje security director ga di moi life security te dik mai hingi da adu next generation tholopai ni bi de tholopai ni bi other generation be to china ko gi aki akhang mar da sum hingne bi na mama du era kan da por ko masha to oi ga na so di ni Canada के साइंस की सर्टिफिकेट दे जो प्रूफ करे मामाना 4 months लगेना 6.5 months होता मिरोलिंग है दरखंबा मेंटालिटी का से 80% इनबोर्न क्वालिटी ने अडॉप्ट हो है मसाला अदे जी अकी खमर के पोखे मसाला जिना नेक्स्ट जनरेशन पे पूरा वाइल्ड वेनिंग पे के सांगा के टाइप में नहीं सिंगम मी यहां पे मी माना मजुंगा मी अदा कन बदो काय सकते दो छने जिकी प्रॉब्लम सी जिना मु मसीदे चेक उठा नेक्स्ट जनरेशन दा के खाता मैमदा करम लाइफ लाइफ कहों केमिस्ट्री की तम केमिकल बोलने रिएक्शन चेन लाइफ
मसी टाइप लाखदने अना खलीबा अना फब तब तौरदे चाइना तापी तमीद लोना फॉलो तौर खितंग मोद फिल तौने Mamang Chui English ni Tarani Togi December Kulumdoida Lari Yambam Lekai Leba Hangang Circle gi SDC office ki Thong Tugairaga Kanabache Changyawa Upuama Mai Takiba Du Office Subu Pazana Kangba Miyoi Yauna Jatakibra Habigi Chingnaba Chauna Lei Haina Locality Area Protection and Preservation Committee Kairang gi Cherol da Fundoroli Hiramasida Manipur Sakar Amadi Hangang Kendra gi Emerena Miyang Changbina Basu Cheral Oduna Hairi Ngasisu office asi Makhal Amatagi Cheshin Tharang Lokatana Lady Masisu Mari Lainaba Authority na Yaksinbiu Hari Swarna Jayanti Sari Rozgar Yojana Scheme Matanda Ward Development Committee na Logadaba Thaudang Matanda Awareness Program ama Kaisamthong Maning Longzam Lekai danga Sipang Thokre Ward Taramatoi ki Ward Development Committee ki Chairperson Fairuism Mem Chobi amadi Dr. L Gopal Nasrya ki Resource Person Marina Scheme Matanda Miamda Khangan ki Ngasi baba ingasagi pau pizari ICAR Lamphel Patagi Fongba Pau Metungina Ngasi Kwaidi Saba degree Celsius Taranipan Kwaidi Ingba degree Celsius Ama Dasmik Manga Nusita Yawa Ising Managi Chang Ayukta Chada Marifutaru Nutilana Chada Kunipan Nungjugi Chang millimeter Sunyani Leslapta Maru Pamukana Pizari Tongan Bamapamani da Nomina Kablam Bamadi Bon Pokai the Mu any Siri Maram Jati na Kuntopa Horopadagi Pangtotuna Lapa Kangi Festival Ngarang Pangtokre Amadi Senapati District Yaino Village Idil Multipurpose Project Ama Sagadori Ngasi NG.STV na Pizaba Paumata Sinjari Ming Tabi Mukana Kurumjari